United Naga Council na Chief Minister da Charter of Demand sing pisinkhre KNFP bu terrorist ni hai na lauthokadabani amadi nemsa kip genbuna fam dagi lauthokadabani hai bo wafam sing asina maru oi bo wafam oiri mamang tha megi trahum doi gi nubiyung ba matamda Kangpokpi district ki Lailon Wifi khul gi khunja nupi singna hana farba matung da KNFP na mamit amadi makut punsil laga pukraga satkibadagi mafam khangdana lairak matung tha asigi taragi nungtilda kul asimaki mafam asidagi asiba haksang sing oina fangkiba naga misam taruki thodoki matangda United Naga Council UNC na ngarang tonga-tongan ba demands mari yauba Charter of Demand ama si Minister Y Kimsan da pisinkre UNC ki President ANG Lorho General Secretary Bhariot Satsang na kujek pi du na pisin khiba serolasi gi copy sing Deputy Chief Minister L Dikho Home Minister Govindas Konthaujam Chief Secretary Dr. P.K. Gole amasung DGP Mukesh Singha dasu P.K. Hari Laimai ani panba Charter of Demand asina phongdok libadi tha asigi mapal gi nungthilda Naga Village Guard singna kuki misam tara mari bu thadok laba matungda Naga miyamna miyobigi minungsi yengduna kuki singnasu Naga tarupu masigi paukum oina tekta kaidana thadorkani haina khalambani adumokpu masigi ona tainabada tha asigi tara gi nungthilda mamang tha gi tarahumdoi da fazin khiba Naga misam taruki haksang sing adubu Sina fangle haibigi paw oina ta khibani Lailon Wifi gi khunja sing amasung KNFP na pha kiba misam sing adu thawa yaudra haksang sing oina phangmatan ratana haksang sing adu gi phibam kairom khi tawdo asina laikhidraba sing gi imungda amasung Naga miyam da kham thengna sena pire hairaduna laingak na misam sing bungak senbigani haina thajarakkhibadu manghalle hari Thawong asi Naga miyam apunbada atamnana singnarakpani haina lawi maramasina haksang taruk asi United Naga Council na ngasi pisiliba Charter of Demand da yauriba sing asi Government of India na thabok ta onthok triba phawba lauraroi hairi United Naga Council gi Charter of Demand da yauriba sing di kuki militant group sing gi su abrogation tawdabani khudakta KNFP amasung Pastor ani yauna Lailon Wifi khuldagi Naga misam taranipan phaba amasung tarupuna tamthina hatpada senaba sing adu phaduna serak pigadabani mamang thagi tarahumdoida jaujang tekta Wilson thanga chiru hatpada senaba KNFP gi miyoi sing phagadabani amasung serak pigadabani masige iroinana nupi yauna Naga misam sing phaba amasung nupa taru hatpada senaba Lailon Wifi khulgi Chief Lalboy Wifi amasung khul asigi khunja singsu phaduna serak pigadawni Naga misam sing pharaga hatpada senaba police personnel Thangilian Wifi apokpa lannai hau Wifi busu khudokta phaduna serak pigadawni KNFP bu terrorist organization amani haina lauthokadabani amasung khudakta Naga misam sing hatpada senariba KNFP gi President Sam Tin Thang Elias Thang Boy Kipgen gi loinabi nemcha Kipgen bu Deputy Chief Minister gi famdagi lauthokadabani mahakna famasi adumak paiduna leirabadi Manipur amasung leibak asigi internal security ki integrity da compromise tawbugum na thokalakani hairi union laingakta miyam gi thajaba hanjalaknanaba demand sing asi atianba matamda thabakta onthokadabani haina su phongdokre Kangpokpi district lomda pot chai sing pusinbada athingba thamli mamang tha me trahumdoi gi ayukta Kangpokpi district ki New Kaithalman BPS na konba Kotland amasung Kodjim ani fauduna chatpa Intervillage Road amagi mafam amada kuki terrorist khutpu amana ambush tawduna thadau church leader ahum hat laga atopa maribuna sokhan khiba amasung haujikna asi bhaksang oina sinar klaba Naga misam taruk fazin khibagi mayokta National Highway ani Imphal Dimapur lambi paringda economic blockade makhata na dumak chathari khongjang asi Kabru Range Liangmai Women Union KRLWU gi mityang makhada Naga furuki miyoi sing maruina local liangmai Naga singna tha sigi manga dagi hauraduna sangsilakhimani khongjang loi singna Imphal West District ki Sekmai PS ki
jurisdiction manungda leiba namdilongda thoraktuna khongjang asi leptana changsilakhibani ngarang su khongjang asigi nipan ni sanba numita local naga volunteer singna national highway ani paringda namdilong fauduna chathok sasin tawba gari sing sek tawki khongjang loi singna security force amasung emergency service chatpa gari natana pochai puba gari singdi chathok sasin tawbada athingba thamki maruina kangpokpi district lomda amasung gamgi fai kuki khullomda nomagi punsida changdaba yadraba tangai phadraba sana thaknaraba polam sing amsung atai pochai sing puthok pusin tawbada athingba thamle baramasina mamang tha me gi tarau humdoida thokiba ambush ki thodok amasung thodok adu ki tungda kuki amasung nagana furup ani gi misam sing phajinaduna thamlakpadagi thengkhang naina thadok narakhiba amasung naga misam tarupuna asiba hakchang oina phanghan khibana singba thodok singi mathang thorukpadagi hojiksu maru oiba state asigi national highway ama oriba Imphal Dimapur lambida mahausa gumna chathok sasin tawbada athingba thamle Manipur lengak na miyam gi punsi kanbagi thabak tawraktrabadi miyam na horkani kokomi ki convener YK Dhiren Hojik wariba Manipur gi phibam amadi Manipur gi leiriba lengak asigi tawpham thokpa amasung lengak asigi mating leina thodang laugudaba thabakti miyam gi punsi ngak senba amasung kanmani adubu lengak asina hairiba thabak sing asi kariguma tawba ngamdrabadi masigi mayokta miyam gi ihau haurakani haina kokomi gi convener YK Dhiren na phongdokhi misam phar ge hekta hatokpagi thawong kokomi gi oina akanba yaningdaba mawongni phakiba misambu matamcha na kannana hona khidaba India amasung Manipur gi lainga ki double engine ni hairiba sina miyam gi punsi bu thawa sadana amasung lumna laudana makoi gi party amadi phamna hena lumna lobugumna tawri thawong asidagi thodok sing asi thorupani asigumba lainga asi leiriba makai tangdu leita ba leiroi amasung transparency uba phangloi ingtappa amasung manung mapan fauna uhanba ngamlagadi misam miyambu kihan khanganba amadi pharaga thamba amasung hatpa mioi sing asi leibag asi ki ain gi matungina laukhatpam thokpa thabuk laukhattuna laksillaba matamda ingtappa lakadabani hairi India ki policy asi hongdokpa amasangi hairaduna leibag asi ki misam halaklaba fawda yenglaga leiba misam hatpa terrorist militant singda karigumba amata tawduna leirklabadi miyamna yarakloi su tawnare haiduna makhoina tarukpa sing thadoklaga thamlabadi miyam tumna hatkhiba amasung Manipur tumhannanababu India leingakna ngairaga leibugumna tawre hainasu maral sirakhi Manipur gi miyam tum namang khiba ngairibra haina hangladuna thawong asida Manipur lengak nasu yarabra haibagi wahang thorkle harki amanatraga ama werbasu miyam gi mayokta thabak tawba ki han khanganba mi hat mipun chathariba punamak aikhoini yaba ngamloi ain gi wangwada thabak tawriba singbu lengak na laksin gadabani haibasi aikhoigi demand ni harki Manipur da Cobra Battalion ki personnel sing lagle harga law and order ngaknaba mipha mipun thingnaba amasung mihat thina hatliba sing laksin badi karisu kaide asigumbadsi Manipur da kayarak lanna lakre Cobra da hena sathiba kaya lakre aikoina haining libadi Cobra natrabasu force amana hekta laksin bangam mi haibasini tawbutabu makhoina pangthokadaba mathau chapcha na piba mathau tai Police na oirabasu CRPF na oirabasu natraga force makhal amana oirabasu misam miyam gi punsi amasung lanthum ngak naba policy gi matang da chapcha ba poktak piduna khusinaba numita irang sing asi laksin bangamgani Cobra personnel sing laklabasu miyam ngak sian bagi thabak tawdrabadi security personnel lak ama laklabasu karisu tawbngamloi Sifai samanga khaktang ngaklabasu mathau ningthina pangthoklabadi mahi yangani kuki terrorist militant sing laksin bahayusi karisu natte haina phongdorki Hojik paliba government amadi security force sing asi bahakchang laukhatlaga postmortem examination tawnanawa khaki lairabra kepikon Manipur da khundaminariba furu masel gi marakta amaga hatna sunabagi thodok sing nem tharurabagi tungda handak inau nauna masida paring nai na sathargliba sida lainga na tumina leisenba yaningde miyam gi punsi amadi lanthum nga naba leiriba lainga amadi security forcing asi
ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯂꯒ ꯄꯣꯁꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕ ꯈꯛꯀꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯄꯤꯄꯜꯁ ꯀꯟꯐꯦꯗꯔꯦꯁꯟ ꯀꯦꯄꯤꯀꯣꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯂꯟꯗꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯅꯤꯡꯕ ꯍꯥꯠꯄ, ꯐꯥꯅꯤꯡꯕ ꯐꯥꯕ, ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯁꯤꯕꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕꯗꯨ ꯃꯁꯤꯔꯥ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ꯫ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯨꯛꯅꯕꯒꯤ ꯋꯥꯔꯣꯏꯁꯤꯟꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯌꯥꯎꯗꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯈꯛꯅ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯃꯁꯥꯃꯛꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯕ ꯐꯥꯎꯕꯗ ꯈꯨꯠ ꯄꯨꯜꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯗ ꯂꯩꯉꯥꯛꯅ ꯀꯟꯗꯦꯝ ꯇꯧꯕ ꯈꯛ ꯅꯠꯇꯅ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯂꯕꯒꯦ? ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕ ꯃꯇꯝꯗ ꯀꯟꯗꯦꯝ ꯇꯧꯅꯅꯕ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 18ꯗ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯜꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯇꯝꯊꯤꯅ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯐꯥꯕ ꯉꯝꯗꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯤꯆꯝ ꯐꯥꯕꯗ ꯆꯦꯟꯅꯩ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯧꯔꯣꯏ ꯍꯥꯏꯅ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ? ꯃꯅꯨꯡꯗ ꯀꯔꯤ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯂꯩꯕꯒꯦ? ꯃꯤꯆꯝ ꯍꯥꯠꯄꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯂꯝꯗꯝꯁꯤꯒꯤ ꯏꯪ ꯆꯤꯛꯄ ꯍꯟꯖꯤꯜꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯦꯝꯕ ꯅꯧꯕꯅ ꯌꯥꯔꯣꯏ꯫ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯐꯝ ꯃꯊꯧ ꯇꯥꯏ꯫ ꯂꯩꯉꯥꯛꯅ ꯂꯣꯏꯅ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯣꯟꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯃꯁꯤ ꯈꯪꯅ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯪꯍꯧꯔꯤꯕ ꯑꯋꯥꯕꯗ ꯂꯨꯞ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥꯕꯨ ꯂꯛꯅꯔꯛꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯌꯥꯒꯤ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯑꯍꯣꯕ ꯑꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯆꯥꯏꯅꯥꯒꯤ ꯑꯦꯝꯕꯦꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯖꯥꯝ ꯀꯌꯥꯒꯤ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕ ꯑꯁꯤꯒ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅꯃꯃꯤꯡ ꯆꯠꯂꯕ ꯆꯥꯏꯅꯥꯒꯤ ꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒ ꯆꯥꯡꯗꯝꯅꯗꯨꯅ ꯆꯥꯏꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯃꯍꯩꯔꯣꯏ ꯀ꯭ꯔꯣꯔ 1.3ꯒꯤꯗꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯑꯦꯝꯕꯦꯁꯤꯅ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯌꯥꯎꯗꯕ ꯑꯦꯛꯖꯥꯝꯒ ꯆꯥꯡꯗꯝꯅꯔꯛꯈꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯟ ꯁꯨꯛ ꯌꯣꯜ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯒꯅꯤ꯫ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯟ ꯁꯨꯛ ꯌꯣꯜ ꯄ꯭ꯌꯣꯡꯌꯥꯡꯗ ꯗ꯭ꯔꯣꯟꯁꯤꯡ ꯊꯥꯖꯤꯟꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯆꯍꯤ 30 ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯁꯤꯑꯣꯜ ꯁꯦꯟꯇ꯭ꯔꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠꯅ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯟ ꯁꯨꯛ ꯌꯣꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯗꯤꯐꯦꯟꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ 3ꯅ ꯄꯋꯥꯔ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤꯡꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯕꯨ ꯈꯣꯏꯁꯥꯎꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯄꯥꯛ ꯁꯟꯅ ꯆꯠꯊꯍꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯟ ꯁꯨꯛ ꯌꯣꯜ ꯑꯁꯤ ꯀꯨꯝꯖꯥ 2013ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯀꯣꯅꯨꯡ ꯄꯤꯌꯣꯡꯌꯥꯡꯗ ꯗ꯭ꯔꯣꯟ ꯊꯥꯖꯤꯟꯅꯅꯕꯒꯤ ꯌꯥꯊꯪ ꯄꯤꯈꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯨꯔ꯭ꯌ ꯘꯔ ꯃꯨꯐꯇꯤ ꯕꯤꯖꯂꯤ ꯌꯣꯖꯅꯥ ꯃꯄꯨꯡ ꯐꯥꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯔꯤꯅ꯭ꯌꯨꯑꯦꯕꯜ ꯏꯅꯔꯖꯤ ꯀꯝꯄꯅꯤ ꯁꯟ ꯁꯛꯇꯤ ꯑꯦꯟꯗ ꯅꯦꯆꯔꯦꯜ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯑꯣꯊꯣꯔꯥꯏꯖ ꯗꯤꯂꯔ ꯑꯣꯏꯔꯤꯕ MS ꯐ꯭ꯌꯨꯆꯔ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯝꯐꯥꯜꯗ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯛꯈꯪꯁꯦ ꯈꯨꯠꯁꯤꯟꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯨꯔ꯭ꯌ ꯘꯔ ꯃꯨꯐꯇꯤ ꯕꯤꯖꯂꯤ ꯌꯣꯖꯅꯥ ꯃꯄꯨꯡ ꯐꯥꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯑꯣꯊꯣꯔꯥꯏꯖ ꯗꯤꯂꯔ ꯑꯣꯏꯕꯒꯤ ꯁꯛꯈꯪꯁꯦ ꯑꯗꯨ ꯁꯟ ꯁꯛꯇꯤ ꯑꯦꯟꯗ ꯅꯦꯆꯔꯦꯜ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯥꯔ ꯃꯣꯍꯝꯃꯗ ꯑꯕꯗꯨꯜꯂꯥ ꯆꯠꯋꯥꯜꯅ ꯐ꯭ꯌꯨꯆꯔ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔꯒꯤ ꯊꯧꯁꯨꯞ ꯄꯨꯔꯤꯕ ꯁꯟ ꯁꯛꯇꯤ ꯅꯣꯔꯠ ꯏꯁꯠꯀꯤ ꯃꯥꯔꯀꯦꯇꯤꯡ ꯄ꯭ꯔꯣꯖꯦꯛ ꯗꯥꯏꯔꯦꯛꯇꯔ ꯑꯦꯜ ꯙꯟꯔꯥꯖꯇ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯀ꯭ꯔꯣꯔ 1 ꯍꯦꯟꯕꯗ ꯁꯣꯂꯔ ꯔꯨꯐꯇꯣꯞ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯒꯤ ꯄꯥꯋꯔ ꯖꯦꯅꯦꯔꯦꯠ ꯇꯧꯅꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯧꯗꯣꯛꯂꯤꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯕꯦꯖ ꯇꯧꯕ ꯁꯟ ꯁꯛꯇꯤ ꯑꯦꯟꯗ ꯅꯦꯆꯔꯦꯜ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ CEO ꯃꯣꯍꯝꯃꯗ ꯑꯕꯗꯨꯜꯂꯥ ꯆꯠꯋꯥꯜꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯎꯔꯦꯝꯊꯣꯡꯗ ꯂꯩꯕ ꯐ꯭ꯌꯨꯆꯔ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯁꯛꯈꯪꯁꯦ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ
CEO Abdullah Chatwalna scheme asigi makhada solar rooftop install tauba yumthong khudingda thagi oina lemna unit chahum gi mai pigani amadi masi install tauba matamda one time subsidy oina sada humpu gi khudong chabasu lairi hairi mahakna makha taraduna electricity bill hantahanba amadi employment ki khudong chaba piriba scheme masina carbon footprint hantahanduna akoibagi ising nungsit fahanbadasu chauna mateng oigani scheme asigi mateng na yumthong khuding mai ngalhanbata natana power purchasing agreement ki makhada hena puthok leiba mai sing adu laingak na laibagi khudong chabasu leigani masigi mathakta company asina solar inverter hybrid system solar water pump off grid system power partnerships agreement project high grid system yauna solar ga mari lenaba service khuding makta khudong chaba piri loinana solar rooftop panel gi mathakta imphal gi mafum kaya da electrical charging station hangdokna naba future development organization na survey paikat fa horgani haina ahna phongdokhi preliminary test ta mioi ama nipa positive oire Kerala Kozhikode June 13 Kozhikode ki government medical college da preliminary test tawbada sahi nifu humdoi surba mioi ama nipa virus positive oiramba thengnakhibagi matungda Kerala da section thorang kankhatle haina official singna ngarang phongdokre confirm tongnana bagi damak patient adu gi sample sing Pune da laiba National Institute of Virology NIV da thakre amadi atenba matamda report phanglawa yai thajari haina official sing aduna phongdokli makoina haikibada patient aduga sokna samnaruba mioi sing masak khangdoknanaba amasung isolation tongnanaba khongthang singsu health department na laukatle Health official singi matungina faroktagi businessman adu ahanbada private hospital amada admit tawroba matung ngarang Kozhikode Government Medical College da purkibani amadi haujik mahak ventilator haptuna thamli Nipah virus asi wahi sawa sekpi singna sandokpani amadi sok lising ani ga tara nipan dagi Kerala da laina asi kayarak hanna sandokpa thengnakrabani paumi singda wangang laduna Health Minister K Muralidharan na haiki Mapung pha na miching na sing na laina naba Kozhikode ki health official sing da khangan kre hojik oiriba phibam asi yangsin na bagidama mahak na share lauduna health official sing gi mefam ma pangthok lagani hai na su mahak na phongdokhi mahak na hai ki hojik patient na du gi route map ama sem sa na ba amadi mahak ka sokna samnaruba mioi khudingmak masak khangdokna na ba hotnari patient adu ahanbada hospital amagi outpatient section da satki matungda MRI amasung echocardiography testing tauki haina phongdokladuna minister na haiki mahaka nakshina ruba health workers sing amasung atai quarantine taunanaba makhoi na khangan kre phibam asi thengnanaba Kozhikode Medical College da darkar oiba arrangement khudingmak taure haina phongdokladuna mahak na haiki medical college asida hidak langthak matik jana phangan kre hojik sabsana confirm taunana bagidamukta NIV gi report ngai ri haina phongdokladuna minister na haiki report adu phanglaba matungda makha ta ba warep sing logani hojik ki oinadi miyam na mipai ningai di oide haibu wafam su mahak na phongdokhi Kolkata da government ki building mai sakpada handaki mikhal da constituency tara da sinakhiba EVM lising marirom mai sakre handakta pangthokhiba West Bengal gi assembly election gi constituency tara da sinakhiba EVM sing Kolkata da labor government ki building ama mai sakpada yaukre haina state asigi minister of state fire and emergency services Kaushik Chaudhary na phongdokre haina pawgi agency amana report torli Wafam asiga iroinana mai sakbagi thaudok asi normal fire oiroidabagi wafam su mahakna phongdokhibaga loinana thawoina chathakibra haibadu authority singna thizilli haikre thaudok asi South Kolkata gi Alipur area da leiba mathon mapan wangba building amada haukhiba yumsa kaisa numitta thokhibani building asida leiba loisang singi manungda South Kunmari Pragnas Jila Parishad ki office su yauribani Jila Parishad asina handak ki assembly mikhalda maiti hauraba Trinamool Congress na chalaibani hairi thaudok asi ki matangda case ama register tawduna laukhat pagaloina na investigation chathava haure haina su minister asina pawgi agency singda phongdokre